Ningthoukhong tabiriba khudimmakpu Huitrom Susmitana numidangi pau pizari ahanbada maruoiba headline. Thamnapokpi Ningthoukhong Kha-Khunou local da low Suringeida Nongmei Kapsilakhre Lanjinakre. Kuki khulai paiba Singna apikpa angang sing yauna phajin khiba miyoi taruk Central amadi State Force na kangadabani haina kokomina phongdorakli. Kokomi Student Front ki mahiro singna khwairamban kaithal da pot ki mamal wangna yolibra haina check tawkhre. Pau satona pijari. Thamnapokpi Ningthoukhong Kha-Khunou local da low Suringeida Nongmei Kapsilakhre Lanjinakre. Ngasi su Imphal East District ki lamlai kendra gi manung channel leba Thamnapokpi amasung Bisnupur District ki Ningthoukhong maning Kha-Khunou local da longmi singna low Suringeida Kuki Militant singna akanba mawangda landa chatharakre. Presna phongba pauda ngasi Imphal East District ki lamlai kendra gi manung channel leba Thamnapokpi local da State Force singna ngak senduna longmi singna low Suringeida chingthaktage apaba makhagi khutlai sing sizinaduna akanba landa chatharakhi. Kuki Singna chatharakhiba landa aduda mafam aduda low shuriba longmi singna kibadagi mafam adu thadokna thawai hingnaba chenarakhi hari. Thodok adugi pau phangmadagi mafam aduda Imphal East District ki police ki team ama changsinduna yengsinkhibaga loinena chaksin tharang lokhatkre hari. Amaromda Bisnupur District ki Ningthoukhong maning Kha-Khunou local dasu longmi singna low Suringeida Kuki Militant singna akanba landa chatharakpadagi longmi sing mafam adu thadokna chenthona rakre hari. Thodok adugi pau phangwadagi mafam aduda Bisnupur District Police ki masing yamloba persona sing chansing done yengsin khibaga loinana Nongmei Kapsilakhre mafam aduda changsing khre hari. Kuki khutlai paiba singna apikpa angang sing yauna phajin khiba miyoi taruk Central amadi State Force na kangadabani haina kokomina phongdorakli. Kuki khutlai paiba singna apikpa angang sing yauna phajin khiba miyoi taruk Central amadi State Force na kangadabani natrabadi miyam tumina leiroi haina kokomina chekshin wa thamkhre. Jiribam District ki manung channel leba Zakura-dor da ngarang Kuki khutlai paiba singna chathakiba thawong amadi miyoi taruk phajin khiba aduga mari leinana ngasi lampel pata leba kokomi gi office ta paugi mifam ama pangthokre. Paugi mifam aduda kokomi gi media coordinator Yungkhaibam Surjit Kumar na hai. Zakura-dor da Kuki khutlai paiba singna yum amadi dukan kaya mai tharamba aduda miyoi ani maina chaktuna siki. Aduga Madopurdagi angang ahum yauna nupi ahum amasu faduna pukhi. Kuki khutlai paiba singna chathakiba violence ki thawong adu Boro Bekra Police Station amadi CRPF ki post amaga naknana leba mafam amani. Security Force ki manakta Kuki khutlai paiba singna attack torakpa ngamloi habigi wakhalon aduda miyamsu mafam aduda leibani. Kuki khutlai paiba singna phajin khiba miyoi taruk Central amadi State Force ki personnel singna kangadabani. Natrabadi Manipur gi miyam tumina khaklairoi miyam gi achauba ihau amasem sarakani haina su phongdokhi. Kokomi Student Front ki mahiro singna khwairamban kaithel da pot ki mamal wangna yolibra haina check tawkhre. Kokomi Student Front ki mahiro singna Imphal ge khwairamban kaithel da pot ki mamal wangna yolibra haina check tawkhre. Manipur lenga ki CAF and PD na October 3 da thokpa pot ki mamal dagi hengatna yolamba thengnarabadi maduda thoklakpa aphapatta pot yoliba singna pugadabani hari. Ngasi front asigi mahiro singna tongan mafam da chatuna nongmada changdraba yadraba potlam sing mamal hena yonbra haibadu check tawkhi. Maru oina hojiki tilhau alugi mamal wangna yolibasi yengsinki. Dukan kharada alugi mamal wangna yolamba thengnaki amadi godam kharada alu sing pasinduna lerambasu thengnaki. Kokomi Student Front ki coordinator Ningthoukhong Dana Kumar Maitaina phongdokhibada awaba chaitheng phangliba matam asida business toriba singna mana pamba mawongda pot ki mamal hengatna wangna yoli. Mapu pandaba leibak amagum tawningbata tawriba asi lengangna athubada yengsilu. CAF and PD na October 3 da lepkiba pot ki mamal natabida yoningba mawongda wholesaler amadi retailer singna yonba miyamna thengnare. Lengak asina thokpa order indaba sing lengakna action lawgadabani haiki. Jiribam gi Boro Bekra gi relief camp ta lariba sing Jiribam da puthokpiro haina CM gi pukning chingsilakli. Jiribam District ki Boro Bekra subdivision gi manung jaleba relief camp sing da chahi ama hena changjapam lawduna leiraklaba IDP sing pungni funipan gi manungda Jiribam natraga safagadaba mafamda puthokpiro haina inman singna Chief Minister and Viren gi mafamda pukning chingsiladuna video clip ama thadorakli.
Jiribamgi Boro Bekra Police Station da hangba relief camp ta chahi ama makhai hena lairaklaba inmen Singna hai. Boro Bekra subdivision da Kuki Kulai Pabe Singna tauning bada tauduna nong makangdana yummai thaba bom Nongmei kapsenba lambida athing balaitana Kulai pairaga chathok chasin toba asina leireba inmen Singda hena mi paiba poknare. Security force the power Nongmei Kapsilakhre Nunthel Pawapta anak pamafam da leba yumsing thi duna mai tharaklaba masing khangdana helicopter pairaklaba ngaksel gi phibam hena lusilaklaba asidadi micham singh gi punsi tambang ngamdre haina su phongdokhi. Kuki MLA tara ITLF amadi kotu terrorist ni haina center na lauthopat matam oire haina fox na phongdorakli. Kuki Kulai Pabe Singi Marum da leriba Kuki Jo MLA tara ITLF amadi kotu asi terrorist ni haina India government na lauthopa matam yaure amadi Kuki Kulai Pabe Singna faduna pukhiba miyoi taruk adu tekta kaidana rescue tawgadabani haina Fox ki president TH Manihar na taksilakli. Kawa Boroi Makhongda leba MWF ki office ta pangthopa paugi mifam amada wafam asi phongdokladuna mahakna makhatana hai. Tha asigi tareta Jiribam district ki Mongbunga hek thangnana leriba Joyron village ta mar nupi ama hatkiba adu Kuki Kulai Pabe Singna mar amasung maitei anigi marakta yengthina ba chathakiba thawongni mihar adu Kuki Kulai Pabe Singna chatharaga maitei singda taishinkhiba haibasi mayek shengraba wafamni amaromda phakiba miyoi taruk asi phatanungda thoklabadi madugi poloi afaba oiroi Maram asina athuba matamda state na central government ta pressure piduna Kuki Kulai Pabe Singna phakiba miyoising adu rescue tonaba thabak paikhatpiyu loinana Jiribamda watliba security personnel sing athubada thajinduna Jiribamgi irang asi lakshinaba honabiyu Kuki Kulai Pabe Singna phakiba miyoi asi thadoraktriba phawba hingdagi school college singda tumina leptuna mapugi mafamda thawjal nibiyu haiki Irang Loishinaba Congress na wafam kaya thamkhrabasu center na action amata laukhatribasi laibak thibani haina o ibobina phongdokhrei Hanagi Chief Minister Okram Ibobina pendaba wafam kaya phongdokladuna haikibada Manipur da tholiba chahi ama makhai helaklaba irang asi loishinabagi damak matangda Congress party na tongan ba wafam kaya thamkhrabasu center na action amata laukhatana leiribasi laibak thibani Babu Parada leba mahaki officer residence ta ngasi pangthopa paugi mifam amada wafam asi phongdoladuna mahakna makhatana hai miyamgi thawai kanba amasung ngakshenba habasi lengak kitangai fadraba thodangni BJP na luchingba double engine lengak asina state asigi miyamgi punsi amasung lanthum ngakpa ngamlaktaba asina lengak asi leibigi wahantok leiribra habasi achoba wahang ama oiraklei masi haiduna Congress party na power mihorabagi wafam dinate Hauzik oirakliba phibam asida government of India na Manipur gi miyamda yengliba meeting asi karino haibadu khangningba phawraklei state manungda thokpa lal asi state lengana waroshin purakpa ngamdrabanina center na mateng pangduna waroshin purakpa yarabani lal asina maram oiraga miyoi lising humpurom lanjenaduna relief camp taleriba asi state amatada thokkidriba buwari amani hauziti India lengana wari sanaduna irang asigi waroshin purakpa yarabani adubo hauzik phawa India lengana kumhai yengbago miyengduna leithokliba asigi marumda karamba aronba agenda lebege haibasidi wahang ama oina leiri irang asigi marakta ruling amasung opposition ani hunaduna leire haba wafam maikei kayadagi phongdok narakpa thengnei Congress party gi oinadi lal asi loishinaba pambai kaya puthokna lengak ta thambani lengaki thak ta pangthokpa political party singi mifam dasu lal asigi waroshin puraknaba hotnabada lokhatpa yaba khongthang kaya mamangda phongdokhiba leikhre adubu ngasi phawba action amata lokhatta duna yengduna leiri Soksi lakliba phibam asida hinglubagi kanaba leitre khalaktuna miyoi kaya thori yanduna sikhiba phawba yaurei phibam asi yauraklabanina center na khut thingjinduna irang asi loishinaba hotna biu haina mahakna makhata khi paugi mifam aduda deputy CLP leader MLA K Ranjit MPCC gi president MLA K Mega Chandrana chingbasu sarukya khi Micham amadi security force ta khut tharaklabadi chapchana pakhum pigani haina IGP na phongdorakli Micham amadi security force ta khutharak labadi chapchana pakhum pigani haina Manipur police ki ADM PROV gi IGP ke jayantana akanba wafam thamkhrei wafam asi Jiribam da hauzik thokliba irang asiga mari lenana Manipur police headquarters ta pangthokpa paugi mifam amada mahakna phongdokhibani Manipur police ki IGP Dr
IK Muiva Amadi Intelligence Navki IGP Kabif K Yauna Pangthokiba Paugi Mifam Aduda Wapam Sing Asi Pongdoladuna IGP K Zentana Makatana Hai Nungtil Pung Ani Makhairom Tabada Apaba Makalgi Kulai Pabasina Chiribangi Boro Bekra Police Station da Akanba Attack Chatabagalwenana Zakurado Leba CRPF Posta Attack Chataraki Boro Bekra Police Station da Atamnana Attack Chatarapa Asi Handaki Asiga Anirak Subani Adubo Boro Bekra Police Station gi akoibeda attack chatharakpagi thodok kuthama thoilom thokre mafam adugi akoibeda leiba yum humdram mapan lom maina tumna thakre Boro Bekra Police Station asi police station ama oirabasu station asida irang asigi chaitheng phanglaba mioi chama romsu thambani mioi sing asi ngak shenbagi thabak asi police na hakthengna na chathabagal loinana CRPF na mating pangduna ngak senduna leibani Ikang Khangaudana apaba makhalgi khulai pabasingna police station asida attack chatharappaga loinana Zakura road leba CRPF post attack chatharappa amadi yummai tharakpa aduda police amadi CRPF na khudhanbani oiribe phibam aduda security force na khudhanduna minute nifu manga rom nongmai kapnaki kapna baloraba matung mafam aduda changduna thiba humbagi thabak chathabada arm mistrend taragi asiba hakchang phangbaga loinana RPG yauna apaba makhagi khutlai kaya phangkhibani sina phangliba miyoi sing adu landa setkadaba phizol sing matik chana setlamki makoi sing adu village volunteer ni haba thajade haiki Kuki taba mafamda CRPF leitana ba lauthokre Jiribamda CRPF na Kuki Militant singa khut thokna bada Kuki khutlai pa batara mathoi shikraba matung ngasi KSO General Headquarter amadi Zomi Student Federation gi Publicity Department na togan ba khuyek piduna Jiribamda leriba CRPF ki camp sing khudakta chakhina ba akanma notice ama thokre Notice asina haribadi karigumba kem thadok tabatarabadi masa masagi thodangni makoina jiri da tawkiba adu lale haizagadabani makoina Kuki community da tawkiba adu yamna hakchina lawi haina notice asina hari amaromda Jami Student Federation gi cherol da su KSO gi notice asiga manana haribadi jiri bamda Kuki naha taramathoi hatkiba thodok adudagi CRPF social boycott tawrei Thaudok aduna CRPF ki DIG adu maitaini mahak athubada atopa state thadoko thaudok asidagi hena neutrality leba force asida thajaba mangle haiba chomi gi cherol asina hari Irang loishinba ngamdriba sinadi lengaksi matik chadre takpani haina Mahesor na phongdorakli RPIA gi National Secretary Mahesor Thongnawjamna haikre tha tara nipan surba Manipur gi Irang loishinba ngamdriba asina Manipur gi lengak asi matik chadre takpani Wafam asi New Delhi gi Safgarjang Road ta pangthokiba paugi mifamda mahakna phongdokhibani party gi miyoi sing yauna pangthokiba paumi singa unaba aduda mahakna makhatana hai Manipur lengak amadi opposition party animakna lebaki wafam amata haidana laklaga handak pangthokadoriba parliament mifamda magi party gi khudong chaba yenglaga launaraklagani Irang asi loishinnaba waroishin ama puraknaba India pumbada leriba miyam amadi party khudimakna putna hona minasi maduna trabadi Manipur asi soidana mangkhragani haiki RPIA gi CWC members su oiriba North India gi President Manju Sivarna haikibada lamdam ama ngakpada leiriba lengak aduna pumnamaktagi matik mayai helibani masida ing tapa purakpa ngamde haribasi lengak aduna tangdu leitaba pamdabani haiki TKM na sinduna National Education Day pangthoklagani Toyota Scholarship Motor TKM na lebak asida leriba education system bu amukka hena chawkhatnaba hotnarapagi saruk ama oina Kolkata yauna lebak shinna thungna National Education Day gi thoram pangthoknaba hotnaragani masida natana India da impact yamna leba initiative kaya marum lokhatpaga loinana skill gap kaya leribasi mengkhatnaba commitment amaga loinana khongthang kaya marum lokhalagani TKM gi Finance and Administrative Vice President G Shankar na phongthokibada thorang asigi matung ina TKM na vocational training program kaya pangthokpaga loinana self reliance amadi lebak asigi industrial growth su lehana bohonagani TKM gi mission amagi matung ina Toyota Technical Training Institute TTTI haibasi kumjal lising ani tareta lingkhatkibani institute asina lebak asida leriba nahasingda awangba thaki mahi phanghanaba honaduna lakhibani Skill India gi manglan ama TKM na sagatliba asigi manung chana Toyota Kaushalya program hakauba ama hudokli masi learn and earn model gi makhada TKM na hudokpani hari G20 Summit lising ani kunmari da saruk yanaba Lucipriya da baton tawrakle Malengi mapangal leraba lebak singi khwaidagi maru oiraba
Mifam ama oiriba G20 Summit lising ani kunmari da saruk yarunabagidamak Brazil ki President Lula da Silva Environment amasung Climate Change Activist Lucy Priya da baton toraklay. Brazil gi Rio de Janeiro da pangthokadaba mifam asida wangang lundabagidamak numit 8 nigi khongchata Lucy Priya kangujam India thadokre. G20 Summit lising aniga marida mahakna climate disinformation thengnana ba pambai singi matangda wangang bagaloinana ina kaira khunba lebak singna climate change ki chaitheng phanghaliba lebak singda loss and damage fund sing pina bataksingani hairi. Nakal amaromda Manipur da hojik thengnariba lan amadi East Timor lenga ki oiba wafam kayasu summit asida thamgani hairi. Irangi waroishin purakpa ngamdrabanina June 19 gumba achoba ihau amal lakloi haininga leite haina khaidem manina phongdorakli. Senior Advocate khaidem manina haikhrei laingakna Irang asigi waroishin ama purakpa ngamdrabadi June 19 gumba miyamgi achoba ihau amal lakloi haininga leite. Wafam asi Singjamai yumnam lekai da leiba mahaki yumda pangthokpa paugi mifam amada phongdoladuna mahakna makhatana hai. Tha 19 helaklaba Irang asida miyamna lengakta mikap thoknaba hanjin lauduna laklabasu ngasi fawba tasin usinadana leire. Lengak asida yauriba minister amadi MLA sing asisu apunba phirep amata loba ngamdana ngasi fawba leiri. BJP na luchingba lengak ama center da leibana state lengak nasu wafam amata phongdokpa ngamdana leiri. Maram aduna lengak pasingna pham koduna leibagi mahutta miyamga lonana Delhi da chatuna center lengakta akanba pressure piminarasi. Manipur police amadi Central Force na State Administration da mateng pangge harabadi Manipur miyam gidamak hana khanba changi. Kuki khulai paiba singnasu maitai na separate administration pigidaba natte habisi khangadabani. Maitai halaga separate administration phangadaba natte. Phurup amana phurup amada landaraga demand na India lengakta toba asi achumba thawong natte hainasu mahakna makhata na phongdokhi. CAPF company kun Manipur da tunglagani. Mamang chahigi me ahumdagi hauna thoklakliba Irang asiga mari leinana masibu laksinnabagidamak Manipur da Central Armed Police Force lising humpugi mathakta changsinduna leiringai mathakta ahenba CAPF ki company kun ama tha asigi kunthra phawgi manungda thajilaklagani haina Ministry of Home Affairs ki maikaidagi phongdorakli. MHA gi maikaidagi Manipur lengakta khanghalakhiba adugi matung ina Manipur da tunglagadoriba Central Armed Police Force adugi damak makhoigi lefam chafam sing sindoknabasu khanghalakre. November kunthra phawada thajilakani hariba CAPF sing adudi CRPF, BSF, RAF, SSB amadi ITBP ni hari. Aroibada maruoiba pau amuka hana pizari. Thamnapokpi Ningthoukhong Kha-Khunou local da Suringeida Nongmei Kapsilakhre lanjainakhre. Kuki khulai paiba singna apikpa angang sing yauna phajinkiba miyoi taruk Central amadi State Force na kangadabani haina kokomi na phongdorakli. Kokomi Student Front ki mahairosina khwairambang kaithel da pot ki mamal wangna yolibra haina check tawkhre. Matang asida Loyalam E-PAO na numidangi pau pibel lozare tabiri bakudi mapu amuka hana khurumjari.